Lakhipuronline puthok saba Mars ki tangtara ningthau kaba numit ki Khomjinba Pao tabirase. Ahanbada maruoiba pao Manipur ki kuki taba mafam singda matam kaktaba total shutdown chathakre. Sunita Williams amasung mahaka chadminakiba Butch Wilmer Mars 13 prithibida halaklagani. Bharat na ahumlak suba oina ICC Champions Trophy gi mapu oire. Silchar gi Rongpur Part 1 amasung Part 2 gi lam yonbagi matangda wapam khara thamlagle. Ima kholna ya school khorakpam gi mai ising nung sipongkhre amasung yam kana silang tuna kamrangada mangani chupna thongnang youth festival pangthok lagani. Haujik mapungoi pa pau tabirase. Kendra gi Home Minister Amit Shah na Manipur gi lambi sing ayet pa yaudana chathok sasin taunanaba Manipur lengak ta khanghalakiba adubu yaningdaba phongdoktuna kuki jo phurup ki tongan balup kayana Manipur gi kuki jo taba mafam singda matam kaktaba total shutdown chathakre. Masina maram oiraga lamdam asigi mahusa gi punsida chauna awaba mayoknare. State asidagi mapanda chatkadaba passenger puba amadi pochai puba gari sing chatpada kudong chadaba mayoknare. More border town dasu total shutdown asina maram oiraga mafam asidasu khunta clan sibaga chap manakre haire. NASA gi astronaut Sunita Williams amasung mahaka chadminakiba Butch Wilmer lakliba Mars ki taratarukta prithibida mukhalaklagani. International Space Station da numit nipani khaktagi khongchata chatkhraga technical gi issue na maram oiraga thama pan chonthana leiraklaba Sunita Williams amasung Butch Wilmer SpaceX ki Crew Dragon spacecraft tongduna Mars ki taratarukta prithibida halaklagani haire. Panbayai Sunita Williams lakliba September gi tarama panda masagi chahi humpu mapung phargani. ICC Champions Trophy gi final da Bharat na New Zealand bu wicket mari da maithi hankre. Masiga loinana Bharat na ahumlak suba oina ICC Champions Trophy gi mapu oire. Dubai International Stadium da ngarang sanakiba final match da Bharat na New Zealand bu wicket mari da maithi ba pikhi. Khangan japa ama apok pamaruk ki marputra manga suba lamda thabung lining mi phamlen gi thoram Mars ki tarahumdo yamadi taramari sakol senama sungirai numit nini chupna singirbon thosang masa singirbon kasar da pangthok lagani. Thoram asida apok pamaruk ki ahanlup amasung thosang masa singi thau pubiriba angama thosing amadi macha manai sing pumnamak na chithadana lengbiraktuna lebak miyam gi yai phananaba thauni minasi haina ahan taranithoi haunasang apok pamaruk ki luching ahan naurem chaurjit amadi thobu laisram achiba aduga marputra manga suba lamta thabung lining mifamlen singirbon reception committee gi chairman Loitongbam Punsi amasung secretary Posangbam Rajendra na noluk na paujelakli. Silchar gi Rongpur Part 1 amasung Part 2 da leiba mitei singilam yonba tarabasu mitei khakta da yonbinaba haijaragli. Wafam singarang nongmaijing nimita United Rongpur Manipuri Farmer and Land Protection Committee na committee asigi Rongpur head office da phamkiba paugi mifam amada committee asigi chief advisor Moirangthem Robindro na phongdokhibani. Khongthang asi committee asina khungang asigi yaifanabagi damaktani masida makhal amatagi sendan lambi thibasu nachade lawragliba khongthang asibu sawatpiu kanagumana masagi lam yonba tarabasu committee asida khanghan biraknabasu Robindro na makha takhi. Paugi mifam aduda committee asigi president TH Ibungumacha, Vice President A. Bishojit, Secretary KH Brajakumar, Joint Secretary Y. Joychandra, Chief Advisor Moirangthem Robindro, Advisor Singh M. Sanayaima, M. Purnajit amasung TH Uttom Kumar, Auditor da Y. Nabachandra, Cashier M. Saratchandra amadi atai active member Singh Sarukjakhi. Ngasi akoigi United Rongpur Manipuri Farmer and Land Protection Committee magi degi Rongpur Part 1 amadi Part 2 gi oiba wafam khara khanjari madudi Rongpur Part 1 amadi Part 2 gi area da leiba masa masa gi lamsing adu kariyumba yonba tarabadi meitei khakta da yonbinaba haijari loina na yonba matamda akogi lup asidasu khan biram lam naba nulungna haijari akoina ngasi lawog liba
khongthang asi longpur parwan amadi part 2 gi yaifanaba gi damaktani masida akogi loop asigi oiba karingba makal amategi sandan lambi tibasuna chade maramaduna loop asina lawliba khongthang asi khwai tarana yabiu haina loop ki magidigi ikoknona hajari Ang nongmaijing nimit Mars ki tang mapan Lakhidraba saknairaba Sahitya Ratna Moirangthem Chandra Singh Pandit Achobagi Chamaga Kuntra Suba amasung Lakhidraba Sahitya Bhushan Mayang Namam Nildhajagi Chahi Chama Suba Mapok Kumon Thoromama Malades Assam Lakhipur Ahal Marup Naharol Khorirol Silup Manipuri Chanura Khorjelup amasung Manipuri Sahitya Parishad Assam Lakhipurna Punna Sinduna Khorirol Sanglen Lakhipurda Pangthokre Thauram Haugalakpada Lakhidraba Sahitya Ratna Anigi Saktamda Leisu Amadi Maira Katunai Kaikumnakhi Malades Assam gi President Professor G Narahari Sharma na mipamapo oiduna chathakiba neina mipamaduda Assam University Silchar gi Professor Dr. Haubam Noni Kumarna athoiba mitunglen amasung Manipuri Sahitya Parishad Assam gi VP Professor Ngangom Basanta Kumarna athoiba lengpirakpa oina saruk jakhi Thauramda Ariba Manipuri Sahitya gi maramda Dr. Moirangthem Sobita Devina che pathokhi Manipuri Sahitya Parishad Assam gi hanagi General Secretary Ingudam Binodna Taram Nokpagi warol pikhibaga loinana Lakhidraba Sahitya Ratna Moirangthem Chandra Singh gi punsiwari amasung Ariba Manipuri Sahitya gi lamda Pandit Moirangthem Chandra Singh na lauramba khudol kya bu palladuna wangangkhi Thauramasida Lakhidraba Moirangthem Chandra Singh Lairik Singh mathakta seminar ama pangthoknaba lepnakhi Mipamapugi warol piraduna Professor Gurumayim Narahari Sharmana Lakhidraba Ahal Singh asina thambiramba khudol kaya asina ngasigi Manipuri Sahitya da achauba langai ama oirabani haina singthakhi Matungda Manipuri Chanura Khorjelup ki President Sobam Jayantina mipamapu oiduna pangthokhiba tonganba thoromamada Sri Bhumi Jila gi saknairaba kabi Lamabam Pirendra da handakta Bahujan Sahitya Academy New Delhi na Sahitya Ratna mana piduna ikai khumna birakpada Taramna Okpagi Thoroma masu pangthokhi Thoromasida Manipuri Short Story Society ki thoburan Sarat Thoksom amasung Sahitya Sebak Pukrambam Nonina athoiba lengbirakpa sing oina saruk jakhi Matungda Saireng Saidinabagi Thoroma masu pangthokhi hairi Iramda Miyamgi Apunba Khorjailup Imakol Awang Posangmum Khunona Sinduna Ngarang Nongmaijingda Imphalgi Nitaipot Chuthekta Leiba DIPR Auditorium da Lupki Patron Oiriba Yai School Khairakpamna Iba Mai Ising Nungsit Haina Mingthonba Wareng Isai Saireng Lairik ama phongkhre Thauramasida Sunanda Thokchom MSS Secretary Manipur State Kala Academy na athoiba mithung amasung Lupki President Dr. C.H. Chandrakalana Thauromapu Naharol Sahitya Premi Samiti gi President Nauroibam Indramanina akhanaba mithung oina lengsinki Saknairaba aiba Makhonmani Nongsabana Lariki maramda Marik Chumma wafam kaya thambikhi Lupki Secretary Wahengbam Roman Mitaina Taramna Okpa Amadi Thauromgi Nungi Oiba Warol Thamki Thauramasida Manipuri Khorirol Bunuk Sibiba Aiba Abi Punna Marfuromna Saruk Yakhi Lupki Treasurer Tonjam Sorojani Chanuna Thakat Warol Thamki Panmayai Larikasi Lupasina Fongba Chamaga Kunsuba Lairikne Indian Red Cross Society Jiribam Branch na Jiribam Kalinogor da leiba Ashram Guest House da Induction Program ngarang mapung phana pangthokre Thoromda Jiribam Branch ki Chairperson H. Rajan Kumar amadi Honorary Secretary L. Jamini Kantana Thorom Hogdokhi Nauna Branch asida yaurokpasing butaram nokhi Thauramda branch asigi Lakhidraba singi maphamda ikai khumnaba utpoina minute ama tumina leptuna awaba phongdokhi Indian Red Cross Society gi matangda Jiribamda matau karamna hodokhi amadi thengnakiba awanungai gi matangda Chairperson H. Rajan Kumarna wangangkhi Honorary Secretary L. Jamini Kantana malengi oina lairiba chana kanglon sukaina phongdokhi Young Manipuri Council Assam Yamkana Sinduna Kasargi Kamrangada Mars ki Taramari dagina Taranipan Phauba Nimit Mangani Chumna Pangthokadaba Thongnang Youth Festival 2025 ki matangda Organizing Committee ki oiba Paugi Mipamama Ngarang Pangthoktuna Festival asida Barak Tampak amadi Jiribamna Chingbadagi Sanaroi Singna Hairiba Festival asida saruk jabiyo haina Organizing Committee ki Convener Laurembam Surendrana miyamna paujelakli Paugi mipamaduda Organizing Committee ki Convener Laurembam Surendra amadi Member Singh
Thokchom Premjit, Umananda Sharma, Pisak Khaidem Amadi, Thaza Khaidemsu Sarukjaki. Nungairaba pauzela matang khoi mayam da pijari Thongnau Youth Festival 2025 akhoi gi kasar gi kamrangai ba mafam siga akhoi gi yamka gi luching makhada akhoi kamranga na host ojaraga sinja langjari ba festival asida akhoi gi Barak Valley da leiriba akhoi gi meitai na taba khungang yam badagi participate tobiu haiduna convener ama oina yangna nolungna ningsing jari ko events singi matang dadi jamna marik chumna akhoi inau premjitagi taminas Thongnau Youth Festival Youth Festival asida akhoi makal mathen gi event kya amam lejai akhoi 14 March tagi horaga akhoi pangthok kadoriba aiba akhoi gi event sing asi manungda ahan bada akhoi marathon race akhoi pungte ta pangthok chagani ani subada akhoi volleyball boxing blind hit nganu phabi musical chair tug of war sack race na chingba ahan nimit asida akhoi lejare aduga ani suba nimit asida akhoi na thamlibasina 100 meter gi race high jump long jump mungna amadi volleyball haiba sing ase akhoi pung tara de horaga akhoi haiba program sing ase makhadan pangthok chagani aduga 16 akhoi March ahum suba nimit asida akhoi na thamlibase pung tara de horaga akhoi kickboxing drawing competition dance competition chess lenana akhoi fashion show na chingba akhoi haiba event sing ase akhoi haiba nimit asida akhoi lejare mari suba nimit akhoi gi March tang 5 asimak sida akhoi program gi aloiba session oina akhoi koi mamang chat pangthok kraba sana event sing gi dama akhoi prize distribution ceremony akhoi tawjagani aduga nungthil pung manga taba matam dai akhoi cultural amadi akhoi Manipuri language liba akhoi mayamna thoidong khangnaraba sangnai akhoi chese coaching dege akhoi mayam punna akhoi sei nongai taminaraga hairiba ahanba Thongnau Youth Festival gi akhoi closing ceremony se akhoi lusinjagani aduga akhoi yamka gi maiketi akhoi na mayamda appeal tawjabadi akhoi Barak Valley da leiriba chinau maitei chinau sing tanatana akhoi jiribam deksu akhoi maitei chinau sing mafam da akhoi na haijabadi akhoi mating naiba amadi ajaba sama sama pungna bida akhoi sports asi yamna mathau tai aduna akhoi mayam punna anuba sagaloina na patik chaba sama sama semina bida akhoi sports asi rokhanmina se haiduna hanana humji thamjari haiba festival asida sau yaningba akhoi sanaroi singna March tang tahumdoi fawgi mamangda adomna ming adu registration tawbina ba hanana khanjari aduga loina na akhoi adomna akupomaron paw phawnan na bidama akhoi caption da piba number sing asida paw phawbina ba hanana khanjari Chaliba chahi lisinganiga kunmanga sida domna mutual fund natraga SIP da karambada sel tungsin mana apapa oigani haibagi matangda lam asida khang hairaba karam punsida mahaki mobile number 789649696 number asida WhatsApp ki kuthangda natraga call tawbiduna ngasimak tanabiyo hairiba sel tungsin bagi lam asida mutual fund expert asi Guwahati da mutual fund distribution gi Jana Sanchoy Finserv Kauba Farm amagi co-founder ne loinana hairiba farm asibu chahi tara hena yengsinduna lakraba misakne. Disclaimer: Mutual fund investments are subject to market risks. Read all scheme-related documents carefully. Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Manipur gi kuki taba mafam singda matam kaktaba total shutdown chathakre Sunita Williams amasung mahaka chadminakiba Butch Wilmer March 13 ta prithibida halaklagani Bharat na ahumlak suba oina ICC Champions Trophy gi mapu oire Silchar gi Rongpur Part 1 amasung Part 2 gi lam yonbagi matangda wapam khara thamlagle Ima kholna ya school khorakpam gi mai ising nung sithongkhre amasung yamkana silang tuna kamranga da mangani chupna Thongnau Youth Festival pangthoklagani
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.